ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟडियन आर्मी फाउब कीरिबा मैरा पाइबीसिंगी थौना हंदनबा होनामिनसी हाइना सीनियर एडवोकेट ꯈꯥꯏꯗꯦꯝ मनीना हाइख्रे। अमदी ममांगदा लेंगाक मनुंगदा सोयखिबा कयाना मरम ओइदुना ngасidi मियाम खम थेंगना अवाबा मायोकनरिबनी हाइना महेश्वर थौनाउजमना अमुक हना हाइख्रे। खुरुमजरी नॉरिस मिंदोगी नुमिदांगी मणिपुरी पाउ मिदेंग ताबिरिबसिंगबु मनिकासना समना तराम नोकचरी हौजिक पाउ संदोना पिजरी। मणिपुरदा थोक्लिबा इरांग असि इंडियाना सिल्लगा थोखनबा नते कांगलुप अनिगी मरक्ता सानरगा थोखनबनी हाइना अमुकोगी प्रेसिडेंट फैरोइजम नंदोलुवांगना फोंदोखरे। वाफम असिंग असि ऑल मणिपुर मैतै पांगल क्लब्स ऑर्गेनाइजेशन अंबाकोगी कुनमाथोई सुबा मपोक कुमोन थौरम JN मणिपुर डांस एकाडेमी ऑडिटोरियमदा पांगथोखिबदा फोंदोखिबनी। थौरम अदुदा अंबाकोगी वर्किंग प्रेसिडेंट 𝐂𝐲𝐰𝐬 अमुकोगी प्रेसिडेंट फैरोइजम नंदोलुवांग फेडरेशन ऑफ मद्रासा मणिपुर की जनरल सेक्रेटरी जनाब अलहाज मुफ्ती सलातुर रहमान मोइनाम ऑल मणिपुर वुमेन्स वॉलंटरी एसोसिएशन अमावबागी प्रेसिडेंट 𝐂𝐲𝐰𝐬 कुंचरानी पोइरै लेमरोल मेरापाइबी अपुनबा मणिपुर की वाइस प्रेसिडेंट RK लेबाकतोंबी खेत्रीगांव अपुनबा नुपिलुप की प्रेसिडेंट इमा जानोना मथंगसिना थौरम की अथोइबा मिथुंगलेनसिंग ओइना सरुक याखे। नंदोलुवांगना हाई मणिपुरदा थोक्लिबा इरांग असे गवर्नमेंट ऑफ इंडिया की अचौबा माइथीबा अमनी लेंगाक लेतबगी खुदमनी मालेमगी तोंगान तोंगानबा लेबाक्यागी ममांगदा इंडिया की प्राइम मिनिस्टरना कोइना चतुना थबक कया तौरबसु इंडिया की स्टेट अमा ओइरिबा मणिपुरदा थोक्लिबा इरांग असे था मापन हेलक्लबा फावबदा लोइसिनबा ngamdaba asina लेंगाक हैतबनी हाइबसी मयेक सेंगना ताक्ले। थोक्लिबा इरांग असकी मतंगदा युमदा फॉर्मदुना लांथेंगनरिबा मियोइसनगी असोइबा येंगदुना कमेंट पीबा की थबक असि तोक्लसी इसा इसाना लानफामदा चंगदुना असोइबा सेमदोक्लसी अपुनबगी सक्तम कायदनबा पामदबा थौदोक थोक्तनबा होनामिनसी लुन्ना इंडियाना सिटीजनशिप अमेंडमेंट पास तौखिबासी ईगी खोंगुल मरी अमता खोमजिनबा ओइरबसु मणिपुर की ओइनदी ईगी मरी चंगलकदबा लेते मसागी मरी मतासिंग मागी मागी लमदमदा थंबियु मीगी मफमदा थमजिनबा होनाबिगनु तोंगान तोंगानबा मफुम कयादगी मियोय क्या जंगसलपना मितोमना मसिंग हेलबा लमदम अमा ओइरे। एक असिना मणिपुर की मफमदा कोनसिंदनबा होनाबदा मियामनसु मतेंग पांगबियु अपुनबगी खोलाव लाउमिनसी हाइनसु फोंदोखे। मणिपुर की याम साथीबी इरांग से लोइसिनबा ngamdaba हाइबसी गवर्नमेंट ऑफ इंडिया की अचौबा माइथीबा अमनी अमदी लेंगाक हैतबी खुदमने पृथ्वी की लेबा कया की ममांगदा अखोई की इंडिया की प्राइम मिनिस्टर ऑनरेबल प्राइम मिनिस्टर नरेंद्र मोदी ने कोइने चलगा फना थबक तौरसु हौजिक मणिपुर थोइबा वाथोक असि लोइसिनबा ngamdaba असिना इंडिया की लेंगाक पाइबा मखोइसे हैतबने हाइबसी पृथ्वी मियामदा हाइरमगने तसेंगना भारत सरकार ना मणिपुर की इरांग से सानरगा थोनबने सिल्लगा थोनबतबा सानरगा सोंदम सानगा थवै थोलिबने अदुना ngasi tha mapal helaba tha mapal ngi nongmai dare aduma mi ahum de ko na helaba se masi losin mangam dribane aduna koi manipur gi miyamna wakan yamna khanbam changi manipur gi yelomi khudingmak yamna chekchina thobak chongchongi amadi ai khoi tawgudaba tawloidaba basi yamna khanbam changi sigumba lurba matam achida ai khoi amana amada warunaba thabak tomineba masengi marakta warunaba nungaindaba thokdaba hona minasi अगर थबक तौरीबा मयाम थवाई खुबाक हापतना अदुम सिबम नाफम द संगगा थबक तौरीबा मयाम नत्रोप थबकता अपेन पेन द खरे लेरगसु मियामना अखोई थबक यावदो मयामना अदुगुम्बा फजैगा फजदेगा लारिगा चुमीगना मरम पी ले पाइबसे यामना तबैदबा थबमनी। नाकलमरोमदा थोरम अदुदा सरुक यारदुना अंबाकोगी वर्किंग प्रेसिडेंट 𝐂𝐲𝐰𝐬 हमना मणिपुरदा थोक्लिबा इरांग असना हिरम खुदिंगदा चाउना अकाइबा पीरे। इरांग असे लोइसिनबा होनाबदा सेंट्रल गवर्नमेंट मदि मणिपुर गवर्नमेंट की मियामना मतौ करमना वारोसिन पुरकदोरिबनो थोक्लिबा इरांग असगी वारोसिन असि पॉलिटिक्सना ओइगदोरिब्रा पालिबा गवर्नमेंट असि लाकपदा मियाम की सेफ ओइरे खनखिबनी अदुबु चही फारकदोरिबा इरांग असि मतौ करमना लोइसिनगने। इरांग असना तुंगी युंबी ओइरकदोरिबा नहासिंगबु करमबा माइकैदा पुगदोरि इरांग असगी चाइना दि रिलीफ कैंप लेरिबा मियामना हेना फंगले पांदम अमगा लोनना लान जंगसिलक्लिबा मियोइसिंगना पारी पुरी की लिगलम कायदनबा खोंजंग अदु खोंथांग अमा हंदोक्तुना अपुनबगी सक्तम कायदनबा होनाबियु अथुबा मतमदा हानगुम तंगदु लैताबा लमदम अमा हलकपा ओइरसनु मतुंग तारकपा कयादासु अवा अना तारबा मियोइ क्यागी मतेंग पांगखिगन हाइनसु फोंदोखे। अखोन मियाम पीजनिंबा
ꯍꯥꯏꯕꯗꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯥꯡꯗ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯛꯏꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯂꯝꯗꯝꯁꯤꯗ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯇꯣꯉꯥꯟꯕ ꯁ꯭ꯇꯨꯗꯦꯟꯗ ꯏꯀꯣꯅꯣꯃꯤꯗ ꯀꯜꯆꯔꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯄꯤꯔꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯁꯨꯝ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯝꯄꯥꯛꯄꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯃ ꯑꯍꯥꯟꯕꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯑꯒ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏꯀꯩ ꯀꯌꯥ ꯊꯣꯛꯅ ꯌꯦꯡꯕꯗ ꯁꯣꯂꯨꯁꯟꯁꯤ ꯎꯕ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯤꯌꯥꯝ ꯍꯥꯏꯔꯤꯕ ꯁꯦꯛꯁꯟ ꯑꯍꯨꯝꯁꯤꯗ ꯁꯣꯂꯨꯁꯟꯁꯤ ꯀꯔꯣꯝꯗꯒꯤ ꯄꯨꯔꯛꯀꯗꯒꯦ ꯀꯗꯥꯏꯔꯣꯝꯗꯒꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯝꯄꯥꯛꯄꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡꯁꯤ ꯑꯝꯄꯥꯛꯄꯅꯁꯨ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯖꯗꯨꯅ ꯂꯥꯛꯆꯔꯤ ꯇꯝꯊꯤꯔꯕ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯟꯊꯦꯡꯅꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯏꯟडियन आर्मीना फाउबा मणिपुरगी लेरिबा मैरापाइबीगी थौना असे कीरिबनी हाइना हाना मणिपुर ह्यूमन राइट्स कमीशन के एक्टिंग चेयरपर्सन ओइरंबा सीनियर एडवोकेट ख़ाइदेम मनीना फोंदोखरे वफम असिंग असे यूनिवर्सल मदर्स ऑर्गेनाइजेशन UMO न सिंदुना मणिपुर प्रेस क्लब ता पांगथोखिबा नोमगी ओइबा स्टेट लेवल वर्कशॉप ता फोंदोखिबने थर्म अदुदा सीनियर एडवोकेट ख़ाइदेम मनी UMO के प्रेसिडेंट मोइरांगथेम सरोजिनी लेमा वर्ल्ड ह्यूमन राइट्स प्रोटेक्शन ऑर्गेनाइजेशन की इंटरनेशनल चेयरमैन डॉक्टर लोइजिंगलन चिंगसांगलाकपा नंगमैराकपम लाइव विजुअल इंटरनेशनल के चीफ एग्जीक्यूटिव एडवाइजर एडवोकेट अंगोमचा अराबा प्रोसिक्यूशन मणिपुर की फॉर्मर डायरेक्टर एडवोकेट ङांगोम तेज कुमारना सरुक याखी ख़ाइदेम मनीना हाई मैरापाइबीना लमदम असे थोलकपा थौदोक वाथोक क्या लाकपदा लौरिबा थौदांग असे यामना चावे हंदक मणिपुरदा थोलकलिबा इरांग असे मैतै कम्युनिटी खक्तता अवाबा पीबा नते लमदम असेदा लेरिबा कम्युनिटी खुदिंगमक्ता अवा चैथेंग नंगलिबने मसिदा नुपीसना करी थौदांग लौगदगी हाइबगी मतांगदा मयाम पुमनमक खंगमिनबा अमा चंगे तोंगानबा वाखलोंदा मैरापाइबीनासु तौगदबनी मदु तौरोइदबनी हाइबगी वाखल असे थादोक्तुना अमता ओइना पुन्ना होटनादुना मणिपुर असे मचे तादनबा अपुनबगी खोंथांग थांगमिनगदबनी मैरापाइबी संगे मथौना मरिंजल असे इंडियन आर्मी फाउबा किनरिबने लमदम असेदा थौदोक अमा हेक्ता थोलकपा मतमदा कैथल इमा सिंगदगी हौरगा थौदांग चावना लौतुना लाई मणिपुर कायबा यारोय हाइना खुन ngakpada thawai thakiba macha singbusu mateng pangnabagidamak khwangchet machi langduna achauba thodang lori masagi marakta UMO gi ima singsu saruk chawna yauribane leiriba mipum khudimangna mairapaibi singi thawna handana ba hotna minasi haina mahakna makha taki मिते खतदा माबती बनतबा नागा पुत्ता लेबा मयाम अदुगा पांग पुत्ता लेबा मयाम कया मदसो अवा बचति बिरिबा अदुगु पसु अमने असिगुबा सिदा एकोइगी इंपीसिंग दि प्रोग्रामसे याम चावी मामा ओइबा मचे ओइबा मचन ओइबा अमोइना लौरिबा रे पाक एरमदा मिसि कन्ननाबा मिते कोनाय कन्ननाबा मिते कन्बा हाइबदि मणिपुरी पुंबा कन्ननाबा मिते न बिग ब्रदर अमोइना लेरिबसे मसिना जाति कुंसा मरि मंगासि चे कोनाय कोनदना अदुगुमा पुनना होनरपदा माय बेलसिंगि थौदा यामना चावी अदुगुमा मखोइगी मतेंगना मणिपुर पु तोखायना ताबा मचेत मकाई ताबगी वाफम मचे फना यामना कनकनागुमा अथॉरिटीना तौजरबसु भारत सरकारना तौजरबसु करिंबा अदो ओइथोकलोय मरंदी खै मैरापाइबीगी थौनासे इंडियन आर्मी दा बाबू कीरिना यगनबा पाकिस्तान की लालमी थंगायनबा अदुगा लालौबा थंगायनबा जम्मू कश्मीर दा थंगायनबा नंबा अदुबा इंडियन आर्मी थौना फगरबसे मसीना करिनो मो याकीबसे आइकांदा मैं थागतपा यावदे इंटरनेट मणिपुर की मैरापाइबी हैबसे मसीदे अखोइना पार्टीगी हेना की बाथोय बाइबदो होय ममांगदा लेंगाक मनुंगदा सोइरंबा मयामना मरम ओइरगा ngasidi yelhomi अखोइना खामथेंना अवाबा मायोकनरिबनि हाइना पॉलिटिकल एक्टिविस्ट महेश्वर थौनावजमना महाकी पुनसिनबगी खोंगचटकी मनुंगचना मियामना महापु थांगमैबन कुंबी अमदि थांगलवाइदा पांगथोखिबा ओकपगी थोरमदा फोंगदोखिबनि थोरम सिंह अदुदा महाकना हाइखे कुकी इलीगल इमिग्रेंट्स सिंह अमसुंग कुकी रिफ्यूजीज सिंहदा मखोइना तौनिंगबा कुसी तौहलंबा मखोइगी ब्यूरोक्रेट ऑफिसर सिंह अमसुंग मखोइगी पॉलिटिशियन सिंहना हाइबदा सपोर्ट मांगखिगद्रा कीबदगी पंगतौ तौहलंबा मयाम अदुना हौजिक मियाम वारिबनी हौजिक लेरिबा मणिपुर की फिबम असि कुपना नैनफम थोई हौजिक
naina haudradi tungi generation ki fibam yamna soirakani kumja inising maga chamapan yangkai mathoida constitution tholakpadagi asoiba mayam yauri maduda matamdugi lengak loising luching basing amadi miyamna tumina leikhiba hapoidaba sunglai leitaba furuptugi part amani hairaga manungda manaraga hapchilamba kya leikhi aduna sigumba asoiba illegal immuoi singda power pisin basinani hauzik makoina separate administration ga talakli basi haina mahesor thongau jomna phongdoki kuki ga yusai chap mane kumai tongan thore noma Jadi aku bagi surat rumah, ani tongan thamamisi kesunate, matung tarak pada mapan dari ini yang sangat payah, bani tongan thamamisi masing hari pada, agar kuki gan usai gan sama nak proses tongan thamame, sehingga Mei matung dan 1955 dah presiden aku cium tu hai bani manung dah kena yau lagi kai dulu, aduna backward class commission presiden tahu hai aduna taka kalekar hai, mana chairman orang commissioner form tahu kanda, thakar lo hai aduna mar loin thiga le hare kanda manipur gi schedule tribe thangda mi singse kana lo ha se moi tribe kuntare ma phajara chairman oini backward class commission sigi aduna bo kaka kalekar commission chu ko we ma gi chairman di mami du da hai tare ko mane ko ai tore phajara thijen bujen le hare kanda kuntare se phajara tawraga thadak theba president da loi moi bani president du thangda da nate kana kai le ge se chairman du phajara thiga le hare kanda masing kuntare 27 se thadak the yang ngappa mahizar ke ko mana thadak theba photo natra thola ka dabse 1956 da thagi ba photo o darwai thola pa matam dadi ngasai kuntare to thola ka wan kari tholi kuntare to kun ma pan win thole ba thagi badi kuntare khatani kun ma pan kumai thole inwar ga yeng daru matam dadi ani hapjala me ani se kai no any mizolu sai try thaba ma ne jawu ma ka hapjala me Ngarang Assam ki Dargaon da leba Lachit Barfukan Police Academy da hozik Manipur ge IRB ki training toriba personal singi marakta yauba kuki amasung maitai furup ani ki marakta khanarapadagi maitai IRB personal khara sokle haire police ki pau matung ina kuki amasung maitai IRB personal sing adu numidangi chak chanaba tauba matamda ungkhatnabagi thodok adu thokibani haire lona thodok adu yengsinaba Manipur Police ki IPS officer M Pradip Singh bu Assam da depute tokre Manipur Police na su thodok ase kupna yengsinbaga lona na jaksan tharang sing lokhat khre haire amaramda thodok asege matangda social media da tweet duna Assam ki Director General of Police GP Singh na thodok asi chana thaknaba yenthokpaga mari leinana thokiba thodok ni haina phongtok laduna Range Inspector General of Police IGP amadi Deputy Inspector General DIG na training atuda sargyariba trainee singa unaduna makoina mathau taba polam amadi guidance sing pi khre Haukiba jahigi me ahum dagi haukiba irang asina maram oiraga ekhoigi mamal yamlaba punsi kaya loikhre watok asigi waroshina mapuraktana miyam asi asumak kwahanduna kayam koina thambiki dauri haina session forum peace committee na mari leinaba sangda hanglake Thamapan henjilaglaba irang asna awaba taraba Imphal West ki aroiba ngamkhaida kuki singa sajin loinariba kadangban part 1 gi awaba taraba miyamda session forum peace committee na ngamjaba mateng pangladuna mataki wafam asi committee ki president 𝐿𝐻𝐸 na phongdokhibani ngasigi tengbang khongchit aduda session forum peace committee ki atai thaupuba singsu saryake 𝐿𝐻𝐸 na makata na hai me ahum dagi horakiba lan asina maram oiraga awaba taraba maitai ijolinaw singkul ngakliba sing amadi relief center da leiriba mahairoi singda session forum peace committee na haukiba me 15 dagi hauna angamba mateng pangduna lakle Masigi makha chatharakpa oina ngasi kadangban part 1 gi awaba taraba imasing amadi ijol inaw singda angamba mateng pangbani kadangban part 1 da session forum peace committee na mateng pangbasi anirak sure haike khulnga gi basingna tumba machet chaba machet tawduna miyambu awaba kaya dagi ngak senbiri hairaduna khulngak pasingda mateng pangbasi aikhoi gi thokfam tawfam thokpa amani makoina khulngak pibadagi aikoina ahingda nungaina tumba fanglebani haibasi session forum peace committee na thajai haike Thamapan helaba lan asi athuba matamda waroshina ma puraktuna hanagi tangdu laitaba punsi adu amuk athuba matamda hanjin hanbinaba lengakta apil tawraduna 𝐿𝐻𝐸 session forum peace committee gi mohut silaga hai aikhoi kayam koina asumna hingkhine miyam asi khamthengna ware aikhoi gi mamal yamlaba punsi kaya loikhre aikhoi gi mahairoi singi tanglaba matam kaya mangkhre aikhoi gi tunggi horakliba mirol sing kannabagi damak lan asi athuba matamda waroshin purak piyu haiki
ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 15ꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯀꯗꯥꯡꯄꯟ ꯄꯥꯔꯠ 1ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯈꯣꯏꯅ ꯈꯨꯟ ꯉꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯥꯔꯒ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯪꯅ ꯑꯩꯈꯣꯏ ꯈꯔꯗꯁꯨ ꯄꯣꯊꯥꯖꯕ ꯉꯝꯃꯤꯕꯅꯤ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯤꯁꯟ ꯐꯣꯔꯝꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯑꯩꯈꯣꯏ ꯁꯤꯁꯟꯒꯤ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯈꯤꯕꯗꯒꯤ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯦ ꯃꯃꯜ ꯌꯥꯝꯂꯕ ꯑꯃꯨꯛ ꯍꯜꯂꯔꯣꯏꯗꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯊꯥ 9 ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯇ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯁꯥꯒꯤ ꯌꯥꯅꯕ ꯌꯥꯅꯗꯕ ꯊꯝꯗꯕꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯀꯔꯤ ꯑꯣꯏꯗꯨꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯒꯦꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕ ꯉꯁꯥꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯆꯠꯂꯤꯕ ꯁꯨꯋꯩꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯏꯔꯝꯗꯝꯁꯤꯗ ꯁꯥꯡꯊꯍꯟꯕꯤꯔꯅꯨ ꯃꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯁꯟ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ Imphal Eastki Sinam Khunda Leba Village Protection Force amadi Arambai Jangol Unit 28 social activist Saram Nekena Luchingba Wakolon Manaba Miyoi Chani Henbana Kusamna Chaminasi Haina Mingtonba Lub Amagi Makada Sel Gitang Bang Pikray Lubas Gitomis Nalan Asi Loijiba Fawa Tha Kudingi Manipur Gitongan Tongan Bamapam Singda Kul Ngakliba Singda Selgi Mateng Piragani Hari Lub Asibu Luchingliba Saram Nekena Fongdorpaki Matung Ina Haukiba Chahigi Me Ahumdagi Thorakliba Irang Asida Village Volunteers Singi Hon Ajaman Amadi Kathokpa Asina Ngasi Tampaki Mafam Sing Asi Narco Terrorist na Landarak Padagi Ngaktutuna Lakli Magna Makataraduna Lup Asida Noma Nomagi Mi Sumsum Hengalatuna Sel Amadi Moral Support Makata na Torakigani Haibagi Tajaba Fongtoki Bisnupur District Ki Akhanaba Relief Camp Karada Nokpadagi Artist na Camp Taderiba Inmates Sing Bupuning Wakal Laina Pungning Wakal Laina Chelhandana ba amadi ngayhaktang mikup amatang oirabasu haraw na nokhanaba pandamda chatharakpa fagilila wahang mari ngasi lotion kray hokiba January 12 chatharakpa program asi nako Ministry of Health and Family Welfare Government of India ki makada Manipur State AIDS Control Society na sinba folk media campaign ki saruk ama oina Nokphade Cultural Foundation Imphal East na chatharakibani campaign asta Nokphade gi danatana Manipur ki saknairaba fagi puba artist sing 𝐍𝐞𝐰𝐬 Naubi Suresh Pari Bikram amadi Bubo na chingba na sarukya ke play asige script amasung direction na Thaudam Rohini Kumari Relief Camp tale riba miyoi singbu thawai tana nokhan bagal lonana HIV and AIDS Prevention and Control Act 2017 Ombudsman amadi HIV AIDS ki matang dasu miyamda khangan ke Indian Doctor for Peace and Development Silaga ngasi lem na layang ba masung mahirwe sing dalarik tambada changba machak singgen thopagi thorm ama Wangjing Sorok Haibam Lekai Deleba Children Care Education Foundation da pangtokray JR Hospital and Research Institute hata Imphal ka kusam naraga pangtokiba lem na layang bagi thorm adugi matangda IDPD Manipur Chapter ki General Secretary Oiriba Dr. 𝐂𝐤𝐰𝐬 manglem na hai IDPD asi malemgi sakhang naraba organization amani asigum laba organization asigi Manipur branch na mamangda su lamdam asigi tongan ba mafom kayada khudamoina pukhaw kaibi koktruk suknu serona asina chingba kaya maso pangtokray Wangjing Kodong Popi da hang liba relief camp ta leba mahairoi kya su tam liba CCEF da medical camp asi pangthok chabani lem na hidang langthak su pigani loinana mahairoi chamarom da lem na makhoi gi larik tamba da changba machak sing su pijabani masina khajiktang oiraba su kanaba kharadi fanglagani haibagi thajabadu thamjari haiki Young Doctors for Peace and Development is Center Makada Mafam Kaya Marumda May Ahumdagi Hulaiba Violence Mari Lena Relief Camp the Lady Miu Singa Lem the Lion Bahida Kubi Hanana Koina Mafam Karada Habai Soy Kaibi Pukau Shero Wangu Tera Lupa Maru Outro Aduga Nasina
Child Care and Educational Foundation Wangjing Sorokhaibam Lekai Loinana Podong Popi the Ladyba Wangjing Podong Popi Sports Complex the Ladyba Relief Team the Koi Len the Lion by Dak Piba to the Gadoribani Aduna Masi a Koi the Togaribasina Yamapung Pada Badi Adu Mayam the Kingdom Mating Wainana Vai the Nakogi Makai the Gikarim Mating Karatogan. Ngasigi free medical camp aduda sarugyakiba IDPD Manipur chapter ki President Dr. M. Naran haikibada IDPD asi Prithvi ki thakta malemda masak khangnaraba organization amani lup asigi Manipur ki chapter na hojik relief camp ta leriba awaba taraba miyamda karigumba kharadang mateng tawjabani makata na state asida tongan ba thabak thorom kya amasu makata na pangthokchuna ba hona jari haiki Samsthan si Malem Sindhu masak khangaba Samsthan mani Manipur chapter na Manipur hojik thoiba awana kharadang tarbu mayam sigi ngamjaba mateng kharadang pina ba hona bada ngasisi wang chok kai leba adu CCF area si chatjabani loinana sigi matungda Podong Popi de leriba mayam sigi kharadang mateng pang ngamna ba chachibedori sumaina leriba pio masida koi organization na moine su ado professional lejaba koina humanitarian service kadai da kamdong na kitang pibangam da gen hona jabi manung awana taba mi masing ne henba ikoi gi leriba organization su kudak da thoku amani na yam hena mapung pana choba health camp sinjabadi pai legi de adubu tattana koina ngam kai pakha sathana bu su hona jage CCEF के चेयरमैन डॉक्टर लाइश्रम 𝐁𝐄𝐰𝐬 IDPD Dr. Singbu Thagaladuna Hai School Asida Mamang Chahida ki Hona Relief Camp ta Lairiba Inmate Mahiri Kyama Lemna Mahi Masing Tamhanjaba Amadi Makoigi Lyric Notebook Kolom Asna Chingba Kaya Pibjaduna Laklingai Chirak Asida IDPD na School Asa Lakpiduna Asigumlaba Awawa Taraba Mahiri Kyada Lemna Laying Biba Amadi Lemna Hidak Kaya Ama Pibada Natana Study Material Kyasu Yentok Piramba Sibu School Gi Makati Gito Wimal Kangba Uchari Haiki School staff tongaba magi dige ta mori dige lanjinga krabi mai makai chak khaba ngang mayama Podong Popi lampak sta game da lega sida moi ora school staff like free da atare koi lori mama gi changba pesa digi nani dress digi te mayam sila free ora ta asida pitojabdi Kanglei People Against Narcotics and Psychotropic Substances Kanglei Panas Manipur gi lakliba February gi churchat tareta pangthokadoriba Anisuba Foundation tegi mangwainana Kanglei Panas ki mideng makhada ngasi apunba nisa thingbalub ANTL Thobal amadi Yaripok Singa Khungi akoibada leiriba club mare Singal Ideal Club Youth Progressive Club Makamis Jumir Utur Ulma amadi Faudal Wangkhem Muslim Singana puna khosamnana mayai kaba chinjak ki mayokta chatharakiba drive singda fagalakiba heroin number 4 gram chaniga Ganja SP tablet na chingba lupa lak anironggi oigadaba mayai kaba nisa sing ase mai thatuna manghankhre Yaripok Singa dalaiba Singa Ideal Club SIC gi office complex da polam sing adu mai tharaduna SIC Singa gi chief advisor SK Firoz Ahmad Fongdorakpada Kanglei Panas ki mideng makhada Yaripok Singa gi akoibada leiriba club sing asina hokiba tha khara asigi mamangdagi Thobal Lilong Yaripok amadi Hairong na chingba mafung kaya da mayai kaba nisa ki mayokta drive chathaduna lakle drive sing atuda phagalakpa polam sing adu ngasi mai thadokuna manghanbane miyam na drugs gi lapna leisi chathariba drive asi makhata na adumak chathakigani haina fongdorakhe Kanglei Panas mayai loishangi drive committee gi secretary E Debesor maitaina Hojik Laibaki Luraba Tanfam Asida Miyamna Drugs that Lachutuna Laibasi Toklase, Mayaka Bachinjag Amadi Poppy Plantation Ki Mayokta Miyampuna Jang Silibak Hongjang Asida, Amadi Manipur Ki Apunba Gisaktam Kanana Bajang Silibak Hongjang Asida, Lamdam Asida Lairiba Mipung Kuding Nasar Yaduna, Tangdu Laitaba Lamdam Ama Oinaba Hona Minarasi Haina, Miyamda Apil Torake. Sarugya basina mayai kaba chinjaki mayokta leplasi afaba kunaya masem lasi amadi imalay bang ni yai fare haiba kolaw kya su lauki. Kanglei Panas ki foundation de ga mari lenana kun manik sathing balok Kobal Manipur Singa Ideal Club Youth Progressive Club Makami Zamiatul Ulama Haudel Wangkhe Muslim Singa hariba group singa sina matam kaya gi mamangda ke khogi Yaripok Thobal sayang asida nishaga mari lena ba polam sing mayokta nishagi mayokta drive satharaki hariba drive asida phagalakpa polam sing asigi numit asida Kanglei Panas ki foundation de ga mari lenana
Hariba Loop Mari Antal Singaidel Club, Youth Progressive Club, Makamiza Metul Ulumana, Singaidel Club Ground Asida, Miam Mamanga, Masung Press Media Singi Mamanga, Hariba Pagalakwa, the Chagi Polum Singasi, Maitaduna Manganjare, Luinana, Makatana, Sikumba Tong Singi Mayokta, Hariba Loop Singasina, Matam Chupa the Lip Higani, Luinana Miango, Samnaraga Hariba, Ongasi Makatana, Sansin Higani. Padagi job secretary ay representative si may kapasinjak ki kengribal latheng asida tinlaw kaya may kapasinjak ta aw lein si kopi ri hare daga aji may hong sak ba amadi kopi thari ba amadi job ki mayok miyam hori ba la si ki mayok ta question yamina duna iram da masu bo tangju lita ba lam da mama aur may kapasinjak ta lam da mama koi mi si ay ba si kali panas ki may di ta Romai Baptist Churches Council Center Church Imphal RBCC CCI pastor gi charge sinabaki thoram ama ngasilangkol tarungda leiba Center Church ta pangtokhrei thoram atuda RBCC CCI gi hanagi pastor Reverend 𝐁𝐿𝐸 nauna thopu godoriba pastor Dr Amon Faumai bu yaifa mangol bk RBCC President Reverend Jonathan 𝐂𝐸 thoram adu sinkhibaga loinana manak nakpa church ki pastor amasung deacon sing amadi miyam na ngasigi thoram atuda sarkya ke Thoramgi saruk ama oina Holy Communion adu miyamda yentoki Church Square amadi nauna thaupugadoriba pastor da khudopot kya pibaga lonana Holy Word pathokpaga amadi lining lashon tawbana mapung oiba thoram ama oiki Moreda mamang thagi kontra dagi ko kimle dance na state force ki mathakta thamlaki ba athing ba kaya si yaning da ba phongdok poi na ngasi maitai coordinating committee tronglaubi tu waikhurok na pau ki mifam ama Bisnupur district ki tara kongsang bi mandop da pangthokrei mifam aduda maitai coordinating committee tronglaubi tu waikhurok na sin ki ba thoram aduda committee asige advisors sing mathang sina L Gopal and Renubala amadi vice president M Gaurav maitai lonina secretary PH Boyka lonina committee ke members sing yauna pangthoki ba pau ki mifam aduda president Y Tombana state sibu ngak seliba state force ki cha thakna ba pot pi ba thing ba haibasi lona ya da ba aduga tawroi da ba pang da bagi thabak ni haike makhoi na tawri ba sa lenga na yengduna leiba yaning de makhoi gi mathakta logi oiba thabak lakhot ka dabani hari Manipur government tuminna yengduna lila yengduna leiba si akhoi tawdana ba khanganjari loinana kuki volunteer sing si asibu aang gi ba matik chaba danji piduna makhoi bu mori da leiba state force sing sida awana piduna ba ningsingjari January gi tang kunsa Tenopol district ki kuki volunteer force singa more da leiba state force singda mafam adu leiba dukan singda sara thano polam sing piba yaroi haina kihelakpa si yamna pangda ba masung tawroida ba thabak amani haina haijaningi aduga more da leiba state force singda Tenopol district ki kuki volunteer singa piriba athingba si maitai coordinating committee tronglaubi kutek pi phabak chawi khai tara khongsang bi torbung banglagi Tonglung Banglagi Aikoina Nungai Tapa Pundok Sari Irang marak asida aikoi masal ki marakta sengdok chenjin tongna duna leiba haibasi yamna fajaba thabak nate khanduna aran ba yaw ki ba leirabasu na thairaga thamna kibani haina United Committee pukhawa madi Makeng dolai thabi GPG and Nagesor na phongdokhrei mafamasi Manipur Press Club ta pangthokpa paumi singa unaba mada mahak na phongdokhibani mana makha taraduna thokchom Sanjoy hariba mioi asi dolai thabi ki president ni haiduna pauche amada yarakliba du ko tawdaba soibani haiduna laithokibani Kot tawbada soibani hajuna laithokibani mamang thagi kuntrada bukhaw miyamna khanaki basi irang horakpada yumda leiba ngamdadana leiringai charak asida 18 AR ge ko Colonel Akas oinam lakpadagi yamna ingna irang khomjingduna lakhibani tang kuntra ge mifam aduda Manipur da ge AR lauthokpa yaroi haikiba leite sunmata ge AR leiringai mate khara aduda ko Colonel Akas oinam asi thambiyu haibani maikai kya ge CSO amadi atei miyamna yummai thadokpi khraba amadi
𝐍𝐄𝐰𝐬 dolai thabidagi lanjenaduna leiriba miyam mayumda hanjinba yanaba hotnaringai churak asida makhoigi mateng pangnaba khungang taramari punsinduna committee asi semkhibane adubu makhoina committee asida onsinduna press da hunnaba si aningde haina mahakna makha takhi Makin sungguh lain tapi hebat. Waktu mau ketemu GP hari dah dubi amasung hebat waktu kita betul malam berkanda masih di madang sudah hari berlain tapi gi makul kerja sihna hari berkomiti sihna berlain tapi gi presiden ini uhle waktu mau ketemu. Hanya sih berarti madu makul na wakalon makung fat di hana lebih berarti makul na pilih wakal muda ikut berlain tapi gi bukan presiden hari dia gitu. Kan suwe itu. अदुगु वाफंदि सेक्टोपिनबा हाइबदा हाइबा कमिटिसिना मखोइ कुंजालिन हाइजलिजे सिगुम्बा यामपिक थोबुसिना मणिपुरगी सुगुरुबा तांकमसिना हंजन कोइ मसेन सेक्टोका सिंजिन दंबा प्रेसकिसिना उसिसु नसागी यामना थबक सिनमा मतमने को थागनी मसिमक तोबुंजे हाइबजे कोइ मखोइ याम हाइबने Cervical cancer haiba nupi oibisna naba cancer makhal ase India da anishuba cancer makhal ama oire haina 𝐁𝐫𝐸 Hospital and Research Institute ki Managing Director cum Chairman �R.K.𝐕 phongdokhrei wafam asing ase World Cancer Day 2024 gamari lenana langol holaimanai da leiba 𝐁𝐵 Hospital and Research Institute da close the care gap everyone deserves access to cancer care haiba theme da pangthokpa thoram aduga mari lenana phongdokhibani thoram aduga mari lenna free cervical cancer screening camp amasu pangthokki amadi cancer na naraba mioi singda awareness su pangthokkibaga loinana 𝐁𝐵𝐸 Hospital asi multi speciality hospital oibada natana cancer na naraba mioi singda henba pungning changduna layeng chathari manipur lenga ki CMHT amadi PMJAY gi card paiba mioi lising amagi mathakta treatment tawbata natana mioi hungfuga mapanda cancer ki oiba surgery tawkhre amadi Chaniga humfutara nipanna general surgery tawkrei lising ani henbana chemotherapy mapung fana pangthokhrei Bikramjina hai aikhogi wakhalda cancer narabadi aikhogi punsi asi kanbangam laroi haina khanba asi aranba wakhalni matam chana layeng labadi cancer hariba laina asidagi kanbangami early stage oirabadi surgery macha ma tawraga kanbangami second stage tagi horaga chemotherapy tawtuna layeng bangamle cervical cancer hariba laina makhal asi mioi ahumgi manungda mioi ani di kanbangami ngalingai matamdadi early stage da khangba ngamlami amadi mipung khudingda cancer asi matau karamna care tawba ngamgani hainabagi awareness pangthutuna cancer free oiba lamdam ama oihanbagi pandam thamle haina su phongdokhi 2024 की वर्ल्ड कैंसर डे के थीम से क्लोज द केयर गैप कोई कैंसर केयर से हाना लेरमदबो जगादा मतिक चाना कैंसर केयर से योहनसे pandamni cancer world day की awareness mayamda yohanaba sigumba cancer की world cancer day से मफम बक्ता आतोकी 𝐁𝐵𝐸 Hospital से multi speciality hospital भी general surgery हाइबदी cholecystectomy गुम्बा से तवी सिता नतना कोई main focus से cancer के दसु कोई focus तबसे कोई strong point है जगह qualified wherever they medical oncology amasung degree holder certificate oncology madi channel le ngasi China Institute of Medical Sciences SIMS na sinduna mani Bisnupur district manung chana laiba nambol khori phabaki campus ta arambai tengol nambol unit ki ichilinaw singi noma yoiba awareness program amadi free health camp ama pangthokhrei hariba awareness program asi maru oina miyoiba gi hawchang gi tongan ba saruk singda lakataba solakadaba tholakpaya ba laina sing bukaram na mangjon na jeksin thorang lawgadagi habagi matangda tongan ba medical experts singna sandona taktuna khangan ke awareness program kam free health camp aduda SIMS helping group of Manipur gi doctor nurse pharmacy paramedical staff singna thodang lotuna pangthokhi All Manipur recognized private schools welfare association sin Hanya Education Service Limited ka kusamnaraga NEP gi matangda nomagi oiba conclave program pangthokhrei Hotel Imphal ki Sangai Hall da pangthokhiba thoram aduda Board of Secondary Education Manipur gi Secretary Dr. S. Mangkijauna chief guest All Manipur recognized private schools welfare association ki President Doran Khangan bana President
Singhania Education Service Limited ki Chief Academic Officer Raymond Fernandez amasung All Manipur Recognized Private Schools Welfare Association ki Advisor Namoyjam Tombana Guest of Honor oina serve kyake. NEP ki makhada yauriba Holistic Development, Critical Thinking amadi Technology ki manungchana Audio Visual Class ki matangda lecture session yauna interactive session sing chathakibaga lonina Transformative Power of Technology in Education haiba hiramda panel discussion amasu pangthoke. Third madu da education ki lamda khang hairaba myoy kya amadi oja singna serve kyake. Haukiba Johigi me ahumdagi hawrakiba irang na maram oiraga Samurao High School da hangdokliba relief camp ta changja form lauduna leiriba singbu All Mayai Lambi Transgender Association ki maikadagi numidangi chaklen jamina krai Manipur da hozik thokliba irang asida transgender singisu sarkyare association ki maikadagi paliba lengak asida atub matam da irang asit loshin biduna relief camp sing da lanjay naraktuna leiriba singbu masa-masagi mafam da hanjin hanabat hona biu haina taksilakle. National Investigation Agency NIA na Northeast State ki manungda amadi ngamkhay lana nongmay maru amadi bom yauna lalon bakangpu amagi maru oiba myoy ama Mizoram daki faraba myoy atudi Mizoram ki mamit area daki lanngay homa kawe mag asi awang nongpoki area da kutsukulay lalon bakangpu amalayri habaki agak naba pa mafangbadiki hawkiba February amada Mizoram ki konung oiriba Aizol daki NIA na fabani hari Farba myoy amadi mahakal loinariba myoy sing asi Northeastern States kaknatana ngangkhay lana yamlaba nongmay maru amadi bom na chingba kulay sing international border da lariba lalhoba singal lunina kulay sing asi lalon bani haiba khangbangam ki hari makoy ki conspiracy ki manungchana India amadi mapan laibakta satiraba kulay kya distribute tokre haibasu khangbangam le hari Lonina lona yadaba kulay amadi pokhai bayaba polam sing asi tongan ba mafam sing da chathariba irang asta sizinaramba yai haina panari Home Department ki Joint Secretary Dr. Mayangbam Beto Singna Governor ki maikadagi thokiba order amada Manipur ki IGP 𝐂𝐲𝐰𝐬 Singh amadi Additional SPM Amit Kumar bu Pune ki Tata Advanced System Limited ta Mini Protected Vehicle MPV 10 Manipur Police ki legadoriba asida yengsinaba Pune da deputation da chatpada ayaba pikhrei Lonina IGP 𝐂𝐲𝐬 Singh amadi Additional SPM Amit Kumar na deputation da chatharingai Kringai matamda makoina toramba thabak thoram sing adu additional SP 𝐾H Robinson na yengsingani hari order asige matung ina Pune gi Tata Advanced System Limited ta Mini Protected Vehicle MPV 10 Manipur Police ki oina laigadoriba asiga mari lenana MPV sing adu changyeng toba hokre lonana numit mangani gi manungda Manipur da yoraklaba yai haina panari Security Force na irang tholakpa yaba chinga masung tamgi mafam sing da operation chathabada yamlaba khulai sing fagat pangamle hari police report ki matung ina Thobal district take 303 rifle ama DBBL ama 36 HE hand grenade ama ani 51 mm ILLG ama WP grand number 80 MK1 ani handheld Chinese walkie-talkie set ama jar smoke cell soft nose ama cartridge 38 mm anti-riot with rubber bullet ama 5.56 mm insas rifle ki magazine ama 5.56 mm insas LMG magazine ama bulletproof jacket harness ani 7.62 mm ammunition manga 12 bore cartridge ahum phagale hari amaramda chapmana ba thautok ta Imphal East district ta kisu single barrel ama cover yauna 2 motor IL bomb ani detonator yaudana number 36 HE grenade manga mini flare cartridge ani su fagat khai lonina National Highway 37 abadi National Highway 2 da akan ba security ki section thorangal lonina pot pu ba gari marifu ni thoi amadi chamaga ni fuma nipan pusila khre hari Hozik pau ki martha na atima break amatang lominasti Mega Minds Coaching Institute for competitive exams. Endorsed and guided by successful IAS, MCS and rankers. ZFC Zen Foundation course for SSC, Banking, UPSC and MPSC. Now at Thoba. Mega Minds, empowering the aspirants. Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.
Break ki matungda mayam bu amkana taram nokchare makhataba pausang pijare. Miyoi lising amaram na saruk yaduna 21 AR District Sports Association Chandel Royal Riders Chandel amadi White Scraps Chandel na punna sinba Run Chandel Run 2024 ngarang pangthokre kilometer manga amadi tara sangba lamjel adu nupa amadi nupi ki under 16 amadi 40 above open category ki oina pangthokhibani kilometer tara sangba lamjel aduna Chandel gi Haibunglok village tagi 26 sector Assam Rifles ki Brigadier Bedpal Yadav na lamthake Lonana kilometer mga gilamjel aduna Chandel Gilekun village tagi CMO Chandel Dr. Sarthani Serbum na lamthaki hari kilometer tara amadi mga sangba lamjel animaki lamthungfam Chandel gi Mahayunan Government Higher Secondary School ki ground da oike Lonana under 16 ki kilometer mga gilamjel aduda nupa gi oina khuraijam dekon hataki amasung under 16 nupi gidana El Thadoy Januna oike Amaramda 40 above men da lol losang na hanba taki category S ke nupi ke kangluptana A seba maring na taki kilometer tara ke nupa ki lamjol da W strongman monsang na hanba taki lonana nupi ki dana Caroline Tholung na taki lamjol weraba matung da pangtopa prize yen thopagi thoram da 26 sector Assam Rifles ki Brigadier Bedpal Yadav na makok mathang taraba singda prize oina selgi mana medal amadi certificate sing kuchina ke Ngasigi thoram adugi manung chana Chandel gi khundaba tongan ba furup sing gi nat ki oiba thoram sing amadi Assam Rifles ki Ben Sosu utke This running this marathon is the second episode that we are having this year, and I am sure in the next episodes we will have even better participation. Running, as you know, is one of the simplest sport, but yet the most competitive and can be more complex, one of the most complex sports also. Thasiki nipan daki taramathoi fauba Hyderabad ki Telangana district talaiba Gachibowli Stadium da pangtokodoriba mga suba National Master Athletic Championship da saruk yagadaba Manipur gi Master Athlete sing Hyderabad ki damak nga sa Imphal thadokre Chakadoriba khongjut asiga mari lenina Imphal ge Birti Kendra International Airport da khongjut asige matangda Assistant Team Manager Kabir Nahai Championship asida Manipur dagi sanaroi puna hufutara mga na saruk yagani ahan bagi oina sanaroi kontraga taret Imphal thadolaga lemhoriba sing asina athengbada lakadoribani Sanaroi sing Kolkata da pulaga ngasi ahing Kolkata da ahing lelaba matung Hyderabad ki damak hayeng train da chakadoribani February 9 daki hawgodoriba championship asida puna event kun mga da sanaroi hungfutara mga na saruk yagani Nupa sanaroi kun nga mapan amadi nupi sanaroi ni fugadaruk yaw na official ani asigi team manager RK Chorojit amadi team coach G. Devendra Kumar na oire Mga suba National Master Athletic Championship se Hyderabad Telangana da tabne hariba Gausibola Stadium da sanarugudaw ne akoi se je akoi punna mi 75 akoi 75 athlete ne participate tawrugudaw se hoje ahan ba angan bagi flight sira chatkadaw se akoi mi contract rate akon bada foreign athem bada ya lehor sing dona athem bagi flight pung mari gi da lak piraga akoi Kolkata da ngasi je hol tawraga leiraga ni aduga hayang morning gi train tongaga hangsit se Hyderabad hariba stadium do adugi date 6 ta Hyderabad ta thongaba matungda akoi date 8 tagi sanaba 11 phoba hariba championship ase saruk yarugudabane akoi me Hozik loisilakpada mariba pausing amana pijari Manipur da thongli berang ase injana kanglup anigi marakta sanaraga thokhan bani haina amukogi president Ferajam Nandoluwang na phongdokhrei Indian Army na fawba ki riba maira private singi thongna handana bahona minasi haina senior advocate Khaije Mani na haikrei